ꯂꯤꯁꯤꯡ 5 ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯌꯥꯗꯕ ꯅꯤꯄꯥꯅ are installed in all lavatories. Mobile phones and other small handheld electronics. 해볼고 아이 사먹고 이렇게 재밌는 봐. (313) I413 002 002 313 Oi 002 313 I413 ले लेना 2 rumore sing guys saya masih 폰 덕실로 폰 빠르게 가야 이게 하고
คุณให้เพ่ให้บีระโอฮายโอ ꯁꯤꯗꯩꯗ ꯒ꯭ꯂꯥꯁ ꯔꯨꯝ ꯊꯥꯕ ꯑꯃ ꯂꯩꯔꯤꯁꯦ ꯒ꯭ꯂꯥꯁ ꯔꯨꯝ ꯑꯃ ꯂꯩꯔꯤꯁꯦ ꯀꯣꯛ ꯉꯥꯎꯅ ꯉꯥꯎꯅ ꯈꯔꯗꯤ ꯌꯧꯖꯔꯦ ꯑꯣ ꯃꯅꯨꯡꯗꯒ ꯒꯥꯔꯤ ꯊꯝꯕꯩ ꯄꯩꯁꯥꯒ ꯂꯧꯕꯤ ꯄꯣꯟꯇꯦꯅꯦ ꯁꯤ ꯊꯣꯔꯛꯄꯗ ꯇꯧꯔꯤꯃꯦꯕ ꯅꯠꯇ꯭ꯔꯥ ꯅꯨꯡꯗꯥꯡꯗꯤ ꯐꯖꯔꯝꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯩꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯤ ꯕꯣꯌꯥꯏꯅ ꯍꯣꯏ ꯌꯥꯏꯗ ꯆꯠꯇꯥꯔꯦ ꯗꯥ ꯕꯣꯌꯥꯏꯁꯦ ꯌꯥꯝ ꯐꯔꯛꯄꯅꯤꯗ ꯍꯥꯟꯅꯗꯩꯁꯨ ꯃꯤ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯗꯤ ꯍꯦꯔꯣꯒꯤꯗꯤ ꯌꯥꯝ ꯐꯔꯗꯤ ꯐꯕ ꯐꯠꯇ꯭ꯔꯒꯅ ꯃꯣꯏ ꯉꯁꯥꯏꯅ ꯁꯨꯃꯥꯏꯅ ꯊꯧꯔꯝ ꯇꯥꯔꯗꯤ ꯉꯁꯥꯏ ꯅꯪꯅꯤꯀꯣ ꯕꯦ ꯂꯝꯕꯤꯆꯤꯟ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯅꯕ ꯅꯠꯇꯦꯕꯀꯣ ꯒꯥꯔꯤ ꯊꯧꯔꯤ ꯃꯤꯗꯣ ꯌꯥꯝ ꯀꯤꯅ ꯊꯧꯕ ꯃꯤ ꯑꯣꯏꯕ